ꯑꯉꯟꯕꯁꯤ ꯑꯣꯖꯥ ꯈꯨꯕꯥ ꯄꯨꯡ ꯀꯌꯥꯗ ꯑꯩꯈꯣꯏ ꯐꯪꯒꯅꯤ ꯄꯨꯡ 13 ꯐꯥꯎꯗꯤ ꯃꯣꯏꯅ ꯔꯦꯀꯣꯔꯠ ꯊꯥꯔꯛꯀꯅꯤ ꯁꯣꯏꯗꯅ ꯁꯤ ꯍꯌꯦꯡ ꯑꯩꯅ ꯍꯟꯁꯨ ꯋꯥꯁꯛꯑꯝꯕꯗ ꯑꯩꯗꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯗꯤ ꯃꯤꯅ ꯐꯥꯈ꯭ꯔꯕ ꯄꯣꯠꯁꯤ ꯃꯔꯝꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯟꯖꯜ ꯃꯦꯁꯦꯖ ꯊꯥꯔꯛꯏꯕ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏꯗꯣ ꯃꯔꯝꯗꯤ ꯑꯩ ꯈꯨꯝꯐꯝ ꯈꯪꯗꯕꯅꯦꯕ ꯑꯁ ꯄꯥꯏꯗꯦꯃꯦ ꯃꯥꯒꯤ ꯆꯦꯟꯅꯔꯝꯕꯁꯨ ꯑꯝꯇ ꯀꯜꯂꯣꯏꯃꯤ ꯃꯥ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯅ ꯅꯤꯡꯉꯥꯏ ꯇꯧꯕꯅꯦꯕ ꯑꯗꯨꯗ ꯂꯨꯀꯨꯃꯥꯟ ꯍꯥꯏꯁꯤꯒ ꯍꯥꯐꯤꯁꯀ ꯃꯦꯟ ꯂꯣꯏꯅ ꯂꯨꯀꯨꯃꯥꯟꯒ ꯍꯥꯐꯤꯁꯀ ꯃꯈꯣꯏ ꯑꯅꯤꯅꯅꯦꯕ ꯑꯩꯁꯤ ꯂꯣꯏꯁꯟꯅꯕ ꯇꯧꯔꯛꯏꯁꯤ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤꯗꯤ ꯃꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦꯕ ꯑꯩꯒꯤ ꯌꯨꯝ ꯇꯥꯛꯈ꯭ꯔꯦ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯖꯥꯗꯤ ꯂꯥꯟꯅ ꯑꯗꯨꯝ ꯐꯪꯖꯁꯅꯨ ꯑꯗꯨꯝ ꯂꯧꯖꯁꯅꯨ ꯃꯇꯝ ꯆꯥꯅ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯒꯤꯗꯤ ꯅꯪꯁꯨ ꯑꯗꯨꯝ ꯍꯥꯏ ꯃꯈꯣꯏꯅ ꯂꯝꯍꯦꯟ ꯇꯧꯔ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯧꯕꯩ ꯋꯥꯅꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩꯗꯤ ꯍꯌꯦꯡ ꯑꯊꯨꯕꯗ ꯃꯤꯇꯤꯡ ꯊꯣꯛꯅꯦꯕ ꯑꯗꯨꯝ ꯂꯥꯛꯑꯣꯏꯕ ꯃꯈꯣꯏ ꯑꯩ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯚꯥꯕ ꯑꯃ ꯑꯗꯨꯝ ꯈꯜꯂꯛꯑꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯧꯕꯗ ꯂꯥꯛꯑꯣꯏꯗꯕ ꯑꯣꯏꯔꯗꯤ ꯏꯖꯠ ꯃꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯅꯠꯇꯦ ꯀꯧꯕꯗ ꯍꯦꯟꯒꯠꯅꯤꯡꯉꯥꯏ ꯅꯪꯅ ꯐꯤꯜꯇꯔ ꯇꯧꯔꯒ ꯆꯥꯝꯃꯔꯛ ꯁꯦꯡꯗꯣꯔꯛꯑꯁꯨ ꯏꯖꯠꯇꯤ ꯍꯦꯟꯒꯠꯄ ꯉꯝꯃꯔꯣꯏꯕ ꯅꯠꯇꯦꯅꯦ ꯑꯣꯖꯥ ꯈꯨꯕꯅ ꯏꯖꯠ ꯃꯥꯡꯈ꯭ꯔꯦꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯒꯠꯂꯛꯏꯕ ꯂꯩꯔꯤꯕ ꯁꯥꯕ ꯅꯠꯇꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ ꯑꯩ ꯆꯤꯟꯁꯤꯗ ꯊꯃꯣꯏꯁꯤꯗ ꯁꯨꯝ ꯈꯥꯡꯉꯒ ꯂꯩꯕꯗꯣ ꯈꯥꯡꯕ ꯉꯝꯃꯛꯇꯕ ꯃꯇꯥꯡ ꯌꯥꯝ ꯌꯥꯎꯔꯛꯑꯦꯕ ꯑꯩꯈꯣꯏꯅ ꯂꯥꯜꯂꯨꯗꯕꯗ ꯏꯖꯠ ꯁꯤꯃꯥꯡ ꯂꯥꯜꯂꯒꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯃꯤꯅꯦꯕ ꯅꯪꯒꯨꯝꯕꯅꯦꯕ ꯑꯩꯁꯨ ꯀꯣ ꯑꯗ ꯂꯥꯜꯂꯨꯗꯕꯗ ꯑꯗꯨꯝ ꯍꯟꯖꯤꯟ ꯑꯩꯉꯣꯟꯗ ꯑꯗꯨꯕꯨ ꯐꯔꯦ ꯇꯤꯝ ꯑꯣꯏꯔꯨꯕꯅꯤꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯦ ꯅꯨꯄꯥ ꯑꯃꯒꯤ ꯑꯩ ꯏꯁꯥ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯅꯦꯅ ꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯟꯅꯁꯨ ꯑꯗꯨꯝ ꯅꯉꯣꯟꯗ ꯐꯖꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯁꯨ ꯅꯪ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯄꯟꯁꯤꯜꯂꯛꯑꯦ ꯍꯦꯛꯇ ꯅꯠꯇꯦꯅꯦ ꯄꯜꯂꯛꯏꯗꯨꯗꯤ ꯑꯣꯖꯥ ꯈꯨꯕꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯩꯅ ꯅꯨꯡꯗꯥꯡ ꯑꯃ ꯍꯥꯏꯈꯤꯕꯗ ꯏꯟꯚꯥꯏꯠ ꯇꯧꯁꯜꯂꯛꯑꯒ ꯑꯩꯅ ꯍꯌꯦꯡꯁꯤ ꯅꯣꯏ ꯀꯩꯗꯧꯔꯛꯇ꯭ꯔꯗꯤ ꯐꯪꯁꯟ ꯂꯥꯏꯔꯤ ꯍꯌꯦꯡꯁꯤ ꯁꯦꯡꯗꯣꯛꯍꯜꯂꯣꯅ ꯍꯥꯏꯕ ꯋꯥꯗ ꯂꯨꯝꯅ ꯂꯧꯔꯛꯇꯕꯗꯣ ꯑꯩ ꯊꯃꯣꯏꯗꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯕꯨ ꯍꯟꯖꯤꯟ ꯑꯩꯕꯨ ꯃꯤꯃꯥꯡꯗ ꯌꯣꯜꯂꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯩꯕꯨ ꯂꯥꯎꯔꯕ ꯑꯩꯕꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯋꯥꯟꯇꯦꯠ ꯂꯧꯍꯜꯂꯕ ꯑꯗꯨ ꯆꯠꯃꯤꯟꯅꯕꯅ ꯅꯈꯣꯏ ꯆꯠꯃꯤꯟꯅꯔꯤꯕ ꯄꯨꯟꯕꯁꯨ ꯅꯣꯏꯒꯤ ꯑꯄꯥꯛꯄꯗ ꯄꯨꯜꯂꯤꯕ केस मैम नोई केस इगोंद थांगलैबा मैमसिना मरी मरी हाइगलैबा अदो सिगिसिदा आइना ngasi फाव नखोय लावब नतना आइना सोशल मीडिया दा करीमता नहन ममांग दा मो आई शिवगी रिक्स नंग पुगदमे हजिक्सिको आई शिवगी रिक्स नंग चचम पुगदमे अस नंग आइगी मराल अदुने नंग हाय अशावा शेंगदबा मैम यावरी लतेने अदु ngखो अदुदि पर्सनल दा लाए सिदि पर्सनल दा लादि फरे फरे आई शिवगी हारेबा मैम यावरी नंगी मामूदु फजना हायगे mamu oja ko hoy to so dan da sumen to hay ko sunen hay ngamde nate aina hay kre adu ai record lai ngoda aina hay kre mana hay kaurage adu wari sanarage hay makha ta ba phone pai kalakte number olaga tawi pai kalakte masi message tai yengde ko aina hange dusu masigi crime sida nang yaw dena hafizali na hayre nasana dinong perekte hafizali dare hayre ba ingonda recording da so man hayre dana social media da thab da so mana wari yorok na adu disi hayba kanda man hayre si ai moiga unana ba thu matam du silli adu unaraga masigi si ke dawra gen haraga phone response tawrak treba ai mangoda message ta haikre karigumba mamu mana warsi naramaba I know I madugi ay kay gumba po request tara roy hay kreba yumda phone tawre so ay na hay kre na laduni nga sai diri do yumdo may thani may ko sagay na tay na tawi hari do adu ichang ko yung nagrabni kung sige way na ikaw raroy wari su sara roy marabdi ay di lalu reba miya man na lalay kang na adum chela ka lay ba mise ay masidi onsa lagwari sana deba aduna ay mangonda kauboy matak sulaite bamugon su kauraro mano oran korani ay bige su tambiro ay wari sara yadan noy punna ay mano ora erkaneba no respect ay imaga pungna bay ku gumani sa mane dubo manamda makuto sa pani lalo radi ay diuza aku bay nakoida amada mana nai
ꯑꯃꯗꯅ ꯑꯃ ꯇꯧꯔꯣꯏꯕ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯜꯂꯨꯔꯦ ꯑꯩ ꯁꯤ ꯐꯥꯎꯕ ꯂꯥꯜꯂꯨꯔꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯂꯩꯇ꯭ꯔꯤꯑꯕ ꯁꯦꯡꯗꯣꯛꯄꯗꯣ ꯁꯤ ꯐꯥꯎꯗꯤ ꯑꯁꯣꯛꯄ ꯂꯩꯔꯦ ꯑꯩꯈꯣꯏꯗ ꯉꯁꯤ ꯁꯦꯝꯗꯤ ꯅꯪꯅ ꯀꯩꯗꯧꯔꯅꯣ ꯍꯥꯏꯌꯦꯕ ꯂꯩꯇꯦꯕ ꯍꯧꯖꯤꯛ ꯃꯥꯏꯀꯦꯜꯅ ꯀꯔꯤꯅ ꯂꯩꯕꯥꯛ ꯁꯃꯥꯖ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯥꯅ ꯂꯥꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯀꯨꯞꯁꯜꯂꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯑꯕ ꯃꯥꯁꯨ ꯆꯤꯡꯊꯣꯔꯛꯀꯅꯦꯕ ꯃꯔꯥꯜ ꯂꯩꯔꯝꯃꯗꯤ ꯂꯨꯄꯥ 10 ꯆꯥꯔꯝꯃꯁꯨ 10ꯗꯨꯒꯤ ꯑꯩꯅ ꯄꯜꯂꯛꯀꯅꯦꯕ ꯍꯧꯖꯤꯛꯁꯨ ꯑꯣꯖꯥ ꯈꯨꯕꯅ ꯍꯌꯦꯡ ꯍꯦꯛꯇ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃ ꯑꯩꯉꯣꯟꯗ ꯑꯌꯨꯛꯁꯤ ꯊꯣꯛꯄꯤꯔꯛꯑꯣꯕ ꯃꯌꯥꯝꯁꯤꯒꯤ ꯂꯣꯏꯅꯃꯛ ꯗꯤꯇꯦꯜꯁꯤ ꯅꯝꯁꯟꯁꯤ ꯑꯗꯨꯒ ꯊꯤꯗꯣꯛꯁꯤ ꯍꯥꯏꯔꯗꯤ hayeng ayukta nakoigi ampakogi leiriba oja kubana president ni mi khara ko biro pung tara mapal adwaida aduga resorum thopiro ba ngoda ai adum thagalakeba siga ngang sigi matangda tenari basi manungda leiba official sing na charam ba yawraga di president na thidokane na haire aduna sumain tawsi masi matam khara bibiyo na ai adum singdorakeba adu ngamagadi ikhoini na huji ahing dori sanare sigi fazaba solution da lakaneba aduga mayam da su oza khubana sen da ba senga pesa loru da ba yawru da boiragadi oza khubagi mangtiba ijat se mama atai complainer mayam se ai hide tawge ba oza khuba sisu ai gi pocket yo sai piraga mayam se hide tawge ba oza thambau da mayam ai thabani conference su tan bani oza thambau khuba chinsale eba oza thambau ching thoro o atai di kai ba khangdabani haibani oza thambau thango ado atai di kai ba khangdabani oza thambau ching thokadabani aduga masu yawri mi ma loin khangi mi somera hajala ko yaw badai oza thambau nan khana mayam thokra me crisis marak tan hoi phone wari sa da bane akhoi su coaching torami raim sangami kedegi tongan ba mayam torambagi afabagi mayam sulai phatawi mayam sulai gene thawgi am tawgi personal da mayam le sin ali kanu hat kiba fi hat kiba court kiba mama tawgi ba hospital torambagi bara hat kiba court kiba adum bagi yamna ngang kiba layeba ngasi no mo ta da sumai no ra pana te sei kusani fogo na ro re neba adugi problem mayam do adugi ye no mayam lai gene ba thawgi am tora din su ye no mayam tholokane ba merit and demerit irishani oza kuba ai ke rabai ke mi bisingari samanga ai ko ba biro ba